Uripok Saba Ramakrishna Mission School की प्राइमरी स्कूल चीफ मिनिस्टर ओक्रम इबोबिना हांगदोखरे चैराउबा नुमित की निमिदांगदा यूआर हाकिबा अदुदा थोखिबा अमांग अतागी पाउ हौजिकसु लेप्तना लाक्ले अमदे डॉक्टर बी.आर. अम्बेडकर की 109 सूबा मपोक कुमोन की थौरम तोंगान मफमसिंदा पांगथोकनख्रे खुरमजरी मियंग ताबिरिब सिमुताराम उक्सरी हौजिक मपुंगोइबा पाउसें सरकार की लेरिबा एजुकेशन अमदी हेल्थ सेक्टर असि खक्तना मियाम की थबक तौबदा अवाटपा कया लेबा मरमना सेक्टर अनि असिदा मिशन स्कूल न चिंगबा लिंखलकपदा सरकार न अखनबा मियंग चंगबनी हाइना चीफ मिनिस्टर ओक्रम इबोबिना ngasi ओडिपोक्ता साबा रामकृष्ण मिशन स्कूल की प्राइमरी स्कूल हांगदोपके थरमदा फोंदोक्रे महान मखा ताना स्वामी सिंह कथोपगा लोइना होनारिबा असिगुमना रामकृष्ण मिशन स्कूल असि ओइना बहोनबदा ओडिपो केंद्र की एमएलए नंदकुमार अमदी मियामना लौखिबा थौदांगु थागतपा फोंदोके मिशन असि मखा ताना डिस्ट्रिक्ट खुदिमक्ता ब्रांच अममम हांगदोकनबा होनबदा मियाम अमदी मणिपुरदा लेरिबा ऑर्गेनाइजेशन सिंगना मतेंग पांगबियु हाइखे ngasi sidi ahobani aduga khoigi sasing sida laik la shu tamgadoriba masigi management da disturb tawi haijabagi wanate masi any samsthan amtana organization tongan ba leiba mayam punamakta aina appeal tawjari khoigi sa shusing sida laik la shu tamgadoriba mayam singsi yengbiraga disturb tawiganu mateng pangbiyu haidana ai ngasi function asigi khudong sa bisi lawjaraga tongan ba organization leiba mayam punamakta ai appeal tawjari Education Minister Dr. K. Ratan Kumar na Ramakrishna Mission School asi malem gyoina afaba school ama oidaklibani asigumba ama Manipur da leiba asina lamdam asigi education da ahongba purapa ngamgani haike Industries Minister Govindas Konthauzamna school asi dharma khudimakta akaiba pidaba apamba dharma chatpada ayaba piba school amani phongdoke Ramakrishna Mission Vidyapit Purulia West Bengal gi secretary oibata natana trustee amasu oiriba Jalokanandan Nandaji Maharashna asigumba school ama mafam asida thambada miyamna ayaba pibeda thagatpa phungdoke ngasigi thoromaduda Uripo Kendra gi MLA L Nandakumar amadi Ramakrishna Mission Imphal gi secretary Naresha Nandaji Maharashna jingba miyoi kyana saruk yakhe ngarang numidang pung 3 kumanga rom chapa matamda taruk dasmik mapan Richter scale yauna Manipurda yamarap oina UR hakiba aduda amangata thokibagi pau leptana lakle ngarang UR hakiba aduna khekman amakcham thawalda leiba amakcham primary school gi building ningkhaikre school asiga thangnana leiba Muhammad Jamir Khan ko bamiyoi amagi yum amasu school ningkhairakpa aduna nansilakpadagi amangata thokre thaudok aduda mi aso opandi yaukide Amaromda January tang mari gi nongalamdaida UR hakiba aduda amangata thokraba yadipo kaithel gi saruk kharasu amangata thokre January ki tang mari gi nongalamdaida UR habada amangata thokraba ima kaithel ani ngarangi UR haba aduna ka hena amangata thohan kibagi phibam ude mapam kharadadi anoba crack chatpa amade wall ninkhaiba yauke ngarang UR hakiba aduna social welfare department ki office ta su chawra amangata thokre department asigi amangata thokibagi phibam minister AK Mirabai na chatuna yengsingkhre ahan ba floor dagi ahum suba floor fawba leiba ka sing chawna akai atoi thokle masina maram oiduna staff singna magi ka da changduna thabak shuba kibedagi thabak ningthina suna kidre minister AK Mirabai na office ki thabak thorom singda apan ba thoktana ba khudak ki oiba thorang amat tawragani office building semjin binaba high authority da khangan bagal loina na kari karam thabak paikhat pa yabagi habadu athuba matam da yengshilagani haina phungdoke koi no wa kai koi rent da wai ba thiraga matam kharagi di koi ba si department ji chalai bi ana ba sem sa
ꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏ ꯑꯥꯔꯠꯀ꯭ꯋꯦꯛꯀ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯥꯐꯝ ꯊꯣꯛꯄ ꯔꯤꯄꯣꯔꯠ ꯊꯥ ꯈꯣꯠꯇꯅ ꯇꯧꯔꯒ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯇꯦꯀꯟꯗꯨꯗꯤ ꯑꯩꯈꯣꯏ ꯑꯔꯖꯦꯟ ꯑꯣꯏꯔꯒꯅ ꯇꯧꯕ ꯌꯥꯕꯅ ꯀꯔꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯏꯅꯕ ꯁꯦꯝꯒꯤ ꯑꯃꯔꯣꯝꯗ ngarang UR hakibadudha fangba report ki matungina mioi 10 rom hospital da pukhatuna laikanaki ISTV news na fangba atopa pau amagi matungina UR haba aduda Tamelong district ki manung chanba nungba da su yumningkhai ba yawudagi mi aso open nangle haidi kaya yamna aso open nanglawagi habadi chap saba khangba ngamdri Amaromda Manipur asi earthquake zone haina akhang ahisina haiduna laklabasu Manipur sarkar gi mari lenabasina thawai yaukshina thabak paikapa udri haina mioi kyana phungdoknarakli ngarang namidang amadi jatkiba January gi tang mari gi nongalamdaida Manipur da UR hakiba aduda misi mina amadi yumkai kaya amangata thokiba adu karigumba ayuk nungthil gi matamda thoklamba tarabadi ka hena misi mina yarumgani Pigliba mahirui kaya lairik tamliba school singda karigumba matamda UR harapada kari section thorang lokakadagi haina ngasi fawba Manipur sarkar gi mari lenaba department na school authority da khangan kiba leitri Fibam asida sarkar gi maikaidagi athuba matamda miyam gi punsi amadi lantum mangdanabagi damak UR haba matamda kari section thorang lokakadagi haiba si pak sana khangananaba sarkar gi puning chingsilakli Ngarang UR hakiba aduda Kangpopi Kendra gi manung chanba apa kala pahar da su yum kai kaya amang ata thokre January da hakiba UR aduda amang ata thoan kraba matung ngarang amuk harakiba aduna imung kumathoi amang ata thoale Jauna amang ata thokri drabasu leirang targa saba yum ayamba phanglang sing mai chatle Gorkha Youth Club ki kangbu amana ngasi amang ata thokraba mafam sing chatuni yang singkre apa kala pahar Adat UJB School Building mai chatle Marilenabo Authority na athuba matamda sport inquiry gi team ama thabiraktuna disaster response fund athuba matamda phanganbinaba puning chingsilakli Dr. Bia Ambedkar gi chama kumunga suba mapo kumon tharam ngasi Congress Bhavan da pangthokre Manipur Congress Committee na sinduna pangthokbe tharam aduda Chief Minister Okram Ibobi Deputy Chief Minister ga khangam party gi president TN Haukip yauna minister MLA amadi party gi mioi kyana sarwyaki Chief Minister Okram Ibobina Bharat na ningtamba phanglaba matungda khenaba leiba amadi kangrup masagi marakta achou masagi thak leiriba sing leitanaba India ki Constitution Drafting Committee ki chairman oiduna achouba thodang kaya lokhiba Father of Indian Constitution haina mingthol phangkraba Dr. Bia Ambedkar na pamjaramba wakhalonbu Manipur da leiriba Congress ki karmi pumnamak na su pangthoknaba honamina si haina phungdokhi Sigumba Congress ki saknairaba leader sing sina ꯑꯩꯈꯣꯏꯗ ꯊꯝꯕꯤꯔꯝꯕ ꯄꯥꯎꯇꯥꯛ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯃꯤꯕ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯄꯨꯔꯨꯁꯁꯤꯡ ꯑꯁꯤ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔꯒꯨꯝꯕꯅ ꯄꯥꯝꯕꯤꯔꯝꯃꯤꯕ ꯃꯈꯣꯏꯅ ꯄꯥꯝꯕꯤꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯒꯅꯤ Party President TN Haukipna BR Ambedkar na lorumba thodangna ngasi schedule caste schedule tribe amadi OBC gi kanabasing fanglibani magna tawrumba thabak thorom singbu magna singthaki ngasi gi schedule caste schedule tribe amasung OBC singna masigi reservation si mahi charaga Indian Constitution gi rights and duty mayam thambiraga aduga the longest and the biggest constitution of the world oibani Deputy Chief Minister ga khangamna apunba samasama oiba pambagi wakhalon chenba Dr. Ambedkar gi fazarba wakhalon sing ngasigi mirolna thabakta onthokmina si haina phungdokhi akhoi mapan gi mitopna otpadagi di akhoi masena tuhatpi basina hen akhoi da mudung chaina khona se hen phawi haidana mayam experience tawre fortunately and luckily not as station laiba maruena koi Manipur amdi Manipuri akhoi di madugi khitnabado leitabagi mahawdo madigi punsi marend ko lele
Dr. Vimrao Ambedkar gi chahi changwa kumanga suba mapok numit thorom BJP Manipur Pradesh na sinduna nitapa chuthekta leiba party ki office da pangthokre thorom aduda state president Tesh Chauba Professor Tiken R.K. Ranjan Mahila Morcha ki national vice president K Sarda state ki secretary Bobby Su Saruya ki L Basantana April kunmari fawba pangthokadaba thorom asida lekai lekai gi lunan bagi thabak su paikakani haina phungdoki thạc các thuốc sẽ là phải đi sau thuốc lấy cái mà mỗi người là phải đi sau thuốc cần chi mỗi người là bị quá sức sẽ mà xí được xí được tại cùng với họ cũng sẽ thắc đâu thằng phải chúng mình sắc cái đó blazer amadi isa individual là bị quá sức này mà bị quá sức đó không có mà bị Bharatiya Janata Party Manipur Pradesh na ilang dam Manipur yo na su ngasi ni sẽ được học thuốc sẽ đi hay đâu palon thằng mà xí phải đi mà cũng người yo bakal đi Dr. Ambedkar gi mapo kumon tharong ngasi BJP 19 Patsoi Kendra Social Upliftment ka khusamna duna kwa kaitel thongnau zamlekai community hall da pangthoke thoromaduda BJP gi luchingba kya su saru yaduna Ambedkar gi mafam da ikai khumnaba utki na pikraba Patsoi Kendra gi jaga da bo ngasi Bimrao Ambedkar gi damakta koina palan pangthok ba hujadi asukuina NDA government na ngasi bong manungda India gi leader matik saraba like su hairaba matik saraba nupa amagi palan pangthok kidaba ngasi Bharat ki prime minister na palak putagi BJP government na ngasi khungang khuding makta yohunba ngamnaba ngasi haiba numit taina numit tarani supna chathak do basida Manipur pumada leibar praja khudimana khungang da leiba khudimangna pangthok piu masi haijeningi India gi oinadi masi yamna phidam ningai oiba hujiktani koi miyamda masak talakpa Thauromasi Kodompopi Gram Panchayat Imphal West CD Block Owangaina Susinduna Kodompopi Community Hall da pangthoke local club amadi mera pai bising na su saru yaduna BR Ambedkar gi photo da leisu katuna ikai khumnaba utki National Panchayati Raj Inglisani Tarataru ka mari lena na Patsoi Gram Panchayat na sinduna nupi singi mifamama Patsoi lamkhai da pangthokre tharomadu da Patsoi Gram Panchayat ki pradhan N Tomba Social Welfare Department ki supervisor N Bityapati K Modhu Chandra A.K. Dasusu Saruya ke Dr. Bia Ambedkar gi mapo kumon ga mari lena na mahaki photo da laisu katuna ikai khumnabasu utki National Panchayati Raj ga mari lena na amasung Dr. Bia Ambedkar gi mafamda ikai khumnabaga loina na nungshi chanana leminana bagi pandamda Takyal Gram Panchayat nasu tharomasi pangtoke tharomadu da Takyal Jilla Parishad member A Manimala Pradhan K Somalata su Saruya ke Bharat Swabhiman Trust Kishan Panchayat Manipur na sinduna Kishan Thorom ngasi nongpok ningthau panthoibi community hall da pangthokre Thoromadu da Kairau Gram Panchayat ki pradhan M Ramesh Chandra Kishan Panchayat Manipur gi NG Kali amasung Central Agricultural University Imphal gi Professor Dr. Ram Singh Susar Yake Manipur University ki Vice Chancellor ga Desam ga wari sanabagi ani suba mifam ngasi Manipur University da pangthonaba tawada Vice Chancellor ki thawong pen dabadagi warushin purapa ngamkhidre hari ngasi numidang waram Desam ki office da pangthopa pawgi mifam amada Secretary General and Edition Meitei na phungdokibada MU da ahangba fam hapnanaba arama thabak thorom kaya chathaba thengnabadagi VC gi mathakta athingba thamki madugi tungda ahanba round oina Desangwa wari sanaki maduda din pumnamak yaramdabadagi makata na wari sanabada yahongadabani haina khangalamki madugi ona tainabada ngasi nungthil advisor LC Santos na luchingduna VC ga unabada Desamgi apambagi wangmada famba mifam oibana makata na wari sanakidre Hauzik Vice Chancellor gi thabak thoromda thazaba leitre athingba asi Manipur University da makata na lekigani haina mahana phungdoki Laila shu hairaba wakal lingchina khanma ngamnaba koi mahiru singnasu amadi koi miyamnasu Manipur miyamnasu Desamna Manipur University dagi corruption je koi maru phangna muthananaba honaragi ba changsilliba thabak thorang sing sida mateng pangbiyodana koi media gi kuthangda Desamgi market dagi appeal tawsari Polio lena marufangna muthanaba pandamda angang singda inactivated polio virus vaccine akampat PSC da kapthokpa hawkre Jahi amagi makada leba amasung polio hidak pithakpa ahum suba tangkaktagi hidak pithakpa khatanatana vaccine ani angang singda kapthokadabani ngasigi thoromaduda Imphal East ki DFO Health Center asigi doctor amadi asa kaya susar yaki
Siza Hospital na Service Shiksha Avian State Mission Authority ga khuzamnaduna akhanaba angang singi lemna collective surgery torokpa chahi ahumapung fare ngasi Langol da pangthokba thorom amada hospital asigi managing director Dr. KH Palin amasung SSA State Mission ge mihut Joy Rani Susaru yaduna surgery tawgadaba angang singi enrollment su pangthoki Joy Rani na Manipur ge Kachinkoya Senbatungna Medical Assessment Camp pangtholaba matungda angang singasi thidolaga purakpani makoina school chatriba asi kari maram gi chatribano haibadu thidolaga corrective surgery asi pangthoknaba sinbani haike Dr. Case Palina surgery asi pokpadagi natraga accident dagi sonai kiba chahi taruktagi taranipan faubi manung dalaiba angang singda inclusive education for the disabled gi makhada pangthokpani angang singasi school ka daba asida kari khudong cha daba Lairapagi Makoibu Hantana Ying Biba Kaya Adudagi Konanaba SSA State Mission ga Kusam Naraka Pangtopani Imung Manungi Matungina Surgery Asi Sel Putopa Sungam Jadaba Imung Dari Lem na Pangtoi Adubu Masana Surgery Pangtopa Pamba Kangbudana Jada Taradagi Tara Manga Fauba Puto Alaga Atay Achangmasing Aduna Siza Hospital Amadi SSA State Mission na Putopani Haike Boy this actively like Mr. participate over. Go mere ana loya bugrani haragadi. Boy na like opa. Aduba over by MPI. Adubo 80% daga 85%. Go mere putopi by siam so mading. Alay ngoi na balay na na ro ko ya ko. Ay ba subsidiary putopi by si so mading. Minority marriage singi scholarship matam chana phangandabana marriage singda chawna chetheng pire MOBC gi director na ngasi fawba lairaba minority mahiri kaya gi karisu khanbi dana scholarship ki chakthung kaya manghaliba asida government asina yengduna leire haiduna All Manipur Muslim Student Organization na yaning daba phongdoli minority miyam gi thabak toba ngamloi daba leirabadi Muslim singi minister MLA ahumak from thadok piro me ama faw manungda MLA ahum gi manungdagi Amada MOBC Department Sinadrabadi Government asi boycott Tauragani Haidi. Pagumratan at break amata. Wanted some electronics mechanics for repairing ISTV set-top boxes at different places. Bisnupur, Thobal, Kangpokpe, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and outsider during vacation course CBSE class 9, 10 and 12. Class start from 1st May 2016. When service separate hostel available for both boys and girls. For details please contact Combined Tutorials Office Sagoldan Moirang Merakmachin Bus Parking Imphal. Unique Education. Admission open. 3 months SA1 Foundation course for CBSE Class 9 and 10. 5 months Foundation course for CBSE Class 11 and 12 Science. Vacation course for Navodaya, Sainik and outsiders CBSE school students. 3 months Advanced course for CBSE Class 11 Science. Girls hostel at the same block. Jolib 100% natural syrup. Amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu. Delightful cupcakes with creamy vanilla filling from Winkies, the cake specialist. Magic mix of chocolate and vanilla marble cakes from Winkies, the cake specialist. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Break matungda taram nungchari
Mayang Infal Sangai Savida Gari Hurambagi Thodokta Mio Ani Sikiba Adu Laibak Thibani Haina Mayang Infal Club Coordination Committee ki Vice President and Brazakishore na Fondokre Manipur Press Club ta Pangthokiba Pawin Mifam Amada Mahana Makha Taraduna Thaudo Aduga Mari Lena na Kaukiba Banda Konchak Makhalakai Yumkai Kaya May Takiba Numay Kapadagi Mio Kaya Soan Kiba Thodokta Jenava Sing Numit Mangani Fawi Manungda Jap Sabatabak Lokal Piu Thaudo Sigi Matangda Aramba Wafam Fongdoktuna Irang Sagat Pachumloi Fongdoki masih group yang ini saya harap tadi, koi openly koi invite tu jai, pan apang koi hajar ra, di khangja dah menyam dah program namen toroga lewat Irang, mesti tu begini, tabu masih dah scenery ba, mungkin untuk tenang kapai ba, nung dah mai thari menyam je, masih di meeting sini paduk terbukti, koi kena si santi itu ngamoy. April 12 Okong Sangdagi Imung Manung Puna Jeng Tabalakpada Ayawa Jeng Sana Lupa Munbata Natana Tamtina Fu with the Jenabasingi Matakta Kudakta Tabak Lokot Pinanaba Taudosi Matang the Semkiba JSina Government Kipuning Chingsili Manipur Press Club Pangtopa Pau Mipam Amada JSC Luchingba S Senyaina Government Atubo Matamda Tabak Lokalaktrabadi JSina Akamba Kongjang Sangsilagani Haiki Sumba Taudosi Yamna Tamtiba Yamna Moi soknya betul betul oi berina masih scenery ba using si miam khang na yam sam na to miam khang na yam na tu na to tena bagi mong da tu government na masih jaba bandi je bibi ba Numit humni ke Kongchata spiritual leader Ravi Shankar tha asigi taratareta Imphal da lakadori Manipur Press Club ta pangthopa pawgi mifam amada Chief Minister Oiramba Radha Binod Koizam Advocate Khaidam Mani Amjugi President W Shamjaina Luchungba asigi Kongchat asina lamdam asi ingna chikna lehenbada chawna mating ohenlagani haina phongdoki Napet Paligi Jesina URF da bara season duna game thugaiba achumba thawongna te haina lubasigi General Secretary Diamond na Fondokre Manipur Press Club ta Pau Mifam Amada Nakal Namatagi Yengba Yengda Miamna Lokiba Fide Peningai Oide Haiki Aikoina Zasida Lal number like Lalami Iragadi Aikoina Manta Kumanse Manga Rasan Aja Rasan Barzana Piba Dadi Kutuma Ram Yazaki Karim Aikoina Suma Magadi Mangri Manta Kudima Sidaki Pai Amako Mangaro ABC you are representing Gatina Lepe Amaromda Manipur Civil Society Singyaw na pangthokiba mifam na lokiba warep matungina ngasi lamlai kendrogi MLA unaduna URF ki kem hongdokhina ba takshinkre hangchit fawi manungda miyamgi demand thabato onthokani haibagi thazaba pirakre hairi BJP Wangkhe Mandol na sinduna Dr. Bia Ambedkar gi mapok kumon thoram yaripok Bisnu Nahada leba Thangal Luwang gi yumda pangthokre Taramadida Hana Minister Oiramba Dr. Nimaichan Luwang, BJP Wangkhe Mandol gi President L. Sunil Kumar Meite, Thangal Luwang Susarwiyaki, Mayamna Ambedkar gi photo da lay su katuna ikai kumnaba utki, Luenana Dr. Nimaichan Luwang gi machanupa Thangal Luwang bu lakaduriba General Election da Wangkhem Kendra da Mirep ama oina lepnaba sem sare lauthoke. Amaramda Social Harmony Haiba Team da Leirongtel Ningel Gram Panchayat na susinduna Ambedkar gi ningsing thorom pangthoke thorom aduda Pradhan Salam Kumar amasung ward members sing susarwiyaki amasung Makatana Gram Panchayat asigi nupi singi mipam amasu pangthoke India da ningtambagi firal ihan hana chungkhat kiba Moirangi INA complex da ngasi numit adubu ningsingba oina humbudraga nithoirak shuba chahi gi thorom pangthokre Department of Art and Culture amadi INA Advisory Committee Moirangna Sindhuna pangthokiba thorom aduda Parliamentary Secretary M. Prithviraj Akhil Bharatiya Purva Sena Seva Parishad ke Jaipur branch ke President Brigadier V.D. Singha Nirwan Netaji Subhash Chandra Bose ki masunupi Renu Malakar Art and Culture ki Director Dr. K. Susila Moirangi SDO Muhammad Sulaiman Daulat Khan amadi Hana Colonel Oramba R.K. Rajendra yauna miyoi kya nasruya ke M. Prithviraj na haikibada INA amadi Netaji Subhash Chandra Bose ki maramda inkhalagliba nahasingda khanganba mathau tai phongdoke Dr. K. Susila na loishindana leiriba INA gi quarter asi athubo matamda loishilagani haike V.D. Singha Nirwana Bharat ke ningtam ihauda laukiba thodang bu ningsingduna numit asi Bharat pumbada suti lauthoningi haike Renu Malakarna
भारत के अतई फ्रीडम फाइटर सिंगनसु महाकी मबुबोक नेताजी सुभाष चंद्र बोस की दमकता अप्रैल 19 की मतंगदा मिपुम तिंगना खंगनिंगी हाइखी फायर सर्विस डे की थोरम मणिपुर फायर सर्विस इम्फाल हेडक्वार्टर ने सिंधुनंगसी पांगथोक्रे लालिबा अप्रैल की तांग कुन फाउबा चयोल अमा चुपना फायर सर्विस वीक पालन पांगथोकदोरी ngasi की थोरम अदुदा भारत पुंबदा लेरिबा फायर सर्विस के पर्सनल सिंगना मथौ तोबदा लेखिद्रब सिंगबु इकाय खुमनबु उतकी फायर सर्विस के डायरेक्टर केस चंद्रमणिना मार्चियस पिलर दा लैसु कतुन इकाय खुमनबु उतकी ngasi की थोरम अदुदा मार्च की तांग 13 दा मणिपुर फायर सर्विस न सिंधुना पांगथोकबा एसे कंपटीशन दा मकोक मथंग तारबा महिरु सिंदा सेगी मना यंथोके डायरेक्टर केस चंद्रमणिना मैहौ लांगपोक थोरप मतमदा मालचांग मांगबा नोमनोमगी हंथरकली मसी लमदा मसीदा लेरिबा मियामना मैहौ लांगपोक मतौ करमना थोअलोइदगे हाबगी मतंगदा खंगबा हेमगलकपदगिनी हाइखी हौगी सिनेबा साइंस टेक्नोलॉजी चाखोलबनिना कोई सागलैबा कोई युमलै करी अमा मछदी हेने डेमेज तोबो याबनी अदुबो अखोइना मतम मतमगी कोई डिपार्टमेंट असगी इचिनाउ खिंगना कन होनजबा जगह जगह दा स्कूल दा कॉलेज दा दगी पब्लिक दा क्लब सिंगा मई लेना कोई मतम मतमगी अवेयरनेस पीबदगी कोई पब्लिक याम सो मिनी अवेयर होइरे अदना कोई फेल कोजी मिचिंग हंडरे अदुना अखोई कनो तोबा कोई कम्पिटिटिव स्टेटमेंट अमदजु कोई देबेजी याम कबंगमी Prevent Fire Accident Promote National Development Highway Team the Pangthopa Fire Service Week asigi ngasi ahobu nimita Manipur Fire Service ki firemen singna mahau langpok matau karamna kangadagi habagi matangda miya mamangda demonstration utki Red Silgi Loktak Brigade ki makhada Gothal Battalion na Moirang Manaki Ningthing Chingda lemna layang bagi ke mama pangthokre ke maduda mioi chaniga tarung layang baga loina na hida langtak singsu lemna piki Haukiba April Tareta Mayang Ifalda Mahirui Ani Hatkiba Masung Ama Sokiba Thodota Jenabasing Father Bagi Mayokta Hayang Nungtil Pung Mangadagi Matam Kaktaba Manipur Ban Kauri Haina Misi Asigi Mayokta Semkiba JSC Convener MD Mustafa na Fundokre Ngasi JSC Thomi Singna Public Hospital da Soktuna Laikanari Basing Yangshin Bada Wafamasi Fundokibani Hospital asida mioi taranipan phalapada mioi mapan discharge tawkre lemoriba mapan gi manungda amagi fibam lubadagi mapalamda puba mathau tare hairi convener Mustafa na makatana gari hurambani haizindura mi hatpagi thodok thoklaba fawba FIR fawba lokhapiu yadabadagi matam kaktaba ban kaunanaba phirep asi lobani haike na JSC gi mayang phanda thokiba angang ani sikiba amna lamtina satin sokiba dugi mamda makata ba JSC na khongding changila koina Ring tang trang lagi numidang orang pung teruk tagi JSC na Manipur masa pumbada indefinite banama kaujare I convener JSC convener Mustafa kay marong gino ko CM ga wari sana do yan mo ko CM ga wari sana ba sida karigumba positive or responsible pangbangam dabadagi JSC na badasi maka changtaban Awang nong polam chakwat hanan bagi matangda India gi yumlon na bagi policy gi matangda nomogi aba lecture program ama Manipur University gi court hall da ngasi pangthokre Manipur University gi Center for Studies of Social Exclusion and Inclusive Policy na sinduna pangthokbe taramadda India gi ambassador oiramba Suresh Kumar Goyal VC Professor HNK Sharma Center asigi director Professor E Bijoy Kumar Susarwyaki Suresh Kumar na India na yumlo nariba lebak singa apaba mari lehanba haibasi tangai fadi maruina Asian lebak singa samnagadaba awang nopok state singi lambi thongi fibam faganaba changi haike Zakiba tang taramatoida nungba subdivision gi manung chanba Lenglongda Jenlengrong United Front ke Kangboga khut thokna bagi thodokta kumathoi suba para special force ki measure masire Laikidraba measure adugi maming Amit Deswal apopa retired Subedar Rishi Deswani Mak Haryana gi Zaza Khungangdagi ni measure Amit Deswal gi asibakchang rimsta postmortem toroba matungda airport leba taranithoi suba Bihar regiment ki kemda mapungfa na ikai khumna bagi torom pangtokre Toromaduda Manipuri Chief Minister Okram Ibobi Deputy Chief Minister Gekangam Tri Kogi Commander Lieutenant General Avey Krishna Red Cell Division ge GOC Major General SS Misra IGAR South Major General VS Srinivasan Manipuri DGP LM Khote Additional Chief Secretary Dr. Suresh Babu BSF CRPF amadi tongan-tonganba force ge makok thongba official sing saruya ki Laikidraba Major Ahmad
Amit Deswal gi apokpa Rishi Deswal masala tuna ikai khumna ba utpa du da Serbia ki hauna bi matong ina last post reverse arm salute na chungba pangthoke Chief Minister Okram Ibobina apokpa subeda Rishi Deswal masaga unaduna imu manungi awaba da Serbia ba wafam phongdoke Taramasiga mari lenana Lieutenant General Ave Krishnana Manipurda Santi Hanjilapagi fibam ama lerebasu ching amadi atopa mafam kharada insurgent group khara operate tawri Indian Army ama oina makoida singnarapa thabaksing makata na pangtokani haiki. Setbacks do occur in life, but no setback can ever deter the Indian Army. We will carry on with the job, with the task that is assigned to us as before. Peace is returning, but certain insurgents are still there, so we will continue with the task at hand. Ngarang namidang minitong manata leba Assam Rifles ki transit game da bom pokai han kibadu UNLF ki landmis nanglop MPA ki akhanabat team amana chathakibani haina claim taroli Lubasigi Department of Publicity ki Director M. Sagan ki Gerol amana landa aduda kumanga suba Assam Rifles ki personal Bizendra Kumar Yadav ko wa ama siraga ahum amana thina soke bomadu lepalaitana changsilakliba ningtam lalawgi saruk ama oina chathakibani Indian security ki mathakta chathariba landa asi Manipur ki ningtamba hanjinriba fawwa amadi Indian force ki landmina Manipur thadoktuna chatriba fawwa lepalaitana chathakigani hairi Ngarang namidang Ragailong mamang lakay da bom pokayan kiba thodok yaning da bafongdo tuna ngasi Ragailong da miyam na wakat mifam chatakre Ragailong pay Ragailong Women's Society amadi Youth Club na sinduna chatak kiba wakat mifam aduda mirakta bom pokayan ba yaning de miyam na ing na chikna layba pami haiba play card sing tet ke Women's Society ki Secretary Kambui Luluna Ragailong mafamasi bom pokai pam oire thodo asi kanana chathabano haibadu athuba matamda sengdokpiu loinana makhatana asiguma thodok matungda tawbiganu haina thamlakli students sina benda buba nabini ado tuition buba ko ba sigumba matam sida sum pokai han ba haibase koi Manipur gi chanabi oibra haiba si koi haininge sigumba thodok se amu hanna tawbiganu haibase haininge Maharashtra da laiba Sri Khetra Siddhagiri Matki Matha Dhipati Parampuya Sri Katsi Svecha Swamina Women Income Generation Center Thawbal gi complex da Kandenu Ashram ama hangdokre loinana Paradise English School Thawbal Okram gi mahiri singda interaction ama pangtokre tharamadu da center asigi founder Indira Swami ga lakmina kiba organic farming gi expert sing Paradise School gi principal and Ranjika su unaki Jana Khulda Pangtholiba Singju Festival Makha Sangthagani Haina Laurakiba Firep Maoist Party Manipurna Yabangam Loi Hari Lubasigi Secretary Publicity and Propaganda Nolan Metegi Cherol Amana Singju Festival Silibasigi Piriba Pandamga Toktorakliba Asiga Asukimatik Janadre Festival Asina Chakot Maikeda Purakani Haibasi Kaidonungda Tazaningai Oide Festival Manungda Juar Makakaya Sanari Mayang Mitop Mian Chasingi Sendan from Oidiba Festival Asina Kunai Asigi Semilonda Apan Bapi Bitanatana Miamu Chakot Maikeda Purakna Bagi Lambi Amafau Ba Yate Loinana Festival Asi Hayang April Tara Mangagi Nungtilpung Anidagi Lupna Tingnagani Haidi Mysore University ki English ni Tara Mangagi Pangtoke ba MA ki Aroba Examination da Economics ki Oina Wangoi ki Top C5 May Lekai Dalebi Long Jump Rebita Rani na makok tari Mahana University adugi economics da makok waipatanatana mak khwaidagi yamna phangbagi damag gold medal taret cash prize ahum piduna puning thawakre Rebita Rani top C5 me lekai daleba long jump lara amasung long jump ongbi chawbagi amatapok chabi machanupi ni mahana mikok thongduna mana phanglakpada social welfare club top C5 na nungaiba phungdokli Kanglaipa Communist Party KCP Pwede Lupi Kuntraga Taruk Shubha Mapo Kumon Thorom Gamari Lena na ngasi Tera Bazar da Leba Children Home ge angang singda atum ahaw boy kolom na chingba polam kaya kusina kibaga loina na home asida leba angang singi damak chaklen ama pizakre Amarom da mongsangay da leba All Manipur Mentally Handicapped Person Welfare Organization ge home da su boy kolom sanabagi polam singyaw na atay polam kaya yentopaga loina na chaklen ama pizake KCP ki kuntraga taruk shubha mapo kumon thorom lamdam asida khunda minariba chungmi tami miyam galoina na mai pakna mapung phana pangthokre hari lubasigi chairman Poide Meite gi cherol amana lupki thorom asi Central Headquarter General Headquarter
Tactical Headquarter Transit Camp Training Camp amadi Base Area singda tongan ba thorom singal loina pangthoke mapung oiba thorom yumthang nariba lamdamda leriba Lupi Central Headquarter da pangthoke thorom aduda Lupi Luching Purel Poire Meite Secretary General Tampak Puba Kuman Organization Secretary Luchingba Meite amadi Secretary Home Koro Nganba Meite Susaryaki Lekidraba Lupi athoba singi mafam da hekalekat tamlaba matong minute ani 2 minute leptuna awaba fungdo pagaloina na gun salute pituna ikai khumnaba utke Lupi Luching Purel Poire Meite na lamdamasi jingtam anina thong manana chapminadrabadi malem asidagi mutkragani maramaduna jingmi ichil inau singi furup amadi tamda leriba Meite Pangal amadi tonga mafurup singna amata oina leiraba matam adutata Manipur lehoba ngamgani aikhoi masel amaga ungkhana duna leirabadi kaidaunungdasu apunbagi saktam sagatpa ngamloi hairi KCP KK ngan bakangbu ki sukuntra gatare super rising de thorom khabai soide leba kem tapang thoke thorom aduda lupki luchungba sing amadi emung manungi miyo kya su saruk yaki ariba matamdagi chanaduna laglaba kongba laithong phatpagi thorom ngasi su pangai hautal da pangthokre Utra Sanglen Sana Konungna Sinduna Pangthokiba Tharomaduda Maichou Purel M Apabina Luchingki Tharomaduda Angom Ningthau K Amubi Kwai Lakpa Case Ibungohal Laifam Lakpa S Birendra Thangsu Hanba Y Babu Amadi Irat Langba H Tamar Singana Chungba Miyo Kyana Sarukyaki Ngasigi Kongba Laithong Phatpa Sajibule Kul Tauba Tharom Asigi Matangda Maichou Purel M Apabina Handak Chahi Oina Thengnariba Khudam Changdamgi Matung Ina Lebaki Luchingba Phamnaiba Singi Marida Asopa Khara Legani Angang Singda Ana Aya Khara Lakpa Yai Manama Sing Pothok Chathokki Maramda Asopa Legani Haina Thamlakli Masi kumsi chahi chi di akoi pakhang bagi da kakcheng tera kakcheng athauba ama leiga mairam panglam chatpa sinna akoi leiba ki khara pungning khorang khoisau na ba pokpa amsung mai marong mara khara sokpa adugumba aduga leiku leirai khara sokkani Sim Hana Lay Aduga Koyi Maiba Pam Gi Maibagi Medida Tawa Matanda Tengnabada Asida Su Kakeng Adusu Lay Aduna Lay Pak Ki Sagi Lakula Chokpa Mai Maromana Mara Sokpa Ibu Oi Aduga Luna Na Tintrok Si Layami Tintrok Si Mairam Nopok tay kara jangjal meram panglop na leram maram na angang wiji mari kara sok iya haina lawe Mayang Imphal Konchak Makalakai da Thokiba Laibak Thiba Thodo adu Makhatana Chatharakta ba Security Force na ngak senbagi thabak yamna kanna chathari Jain Hospital da Saruga Mari Lenaba Anaba Yengrubada Hospital Asida Operation Tawbadi Matam Yamna Changani Private Hospital da Oina Tausi Haina Hairakle Haina Thaunazam Ravi Jay Kuntraga Mapan Apokwa Lekhidraba TS Binay Kumar Kurai Chungambam Leirakta Leiba Miwe Asina Paumi Singda Phongdokre Manipur Press Club da Pangthokiba Pawu Mifam Amada Mahana Makha Taraduna Haukiba April gi Tang 13 da Mak Masagi Khongda Anaba Ama Leibadagi Jain Hospital gi OPD da Yengki Numit aduda test khara tawralga ngasi lakna ba khangalakpadagi ngasi hospital asida chalubada Jain Hospital da operation tawrabadi matam yamna kuina ngairagani aduna private hospital da operation tawsi haina hairaki hairi wafam si harapadagi doctor aduga awai akum tawnaraba matungda hospital adudagi thoraki asigumba tawdu asi lairaba miyamda namthak tawduna doctor singna sel tanabagi thabak chathare habasi masina takpani asigumba tawdu asi matungda amuhana tawhaningdi haina mahana phungdoki Operation tauji natraga sirina chingthokji haba chingba dum hainare sirina chingudi clear oiba ngamgadra hagande adudi ai hakoi haingam desin only moina haije apu mu khaktang lothokadabne adu khaktagi ni abu doctor na moi tawi thokse adu khaktagi ni haba adi mu ai ju makhata na wai sana ka operation tawbuna pame ni haire adi di karam kanda tawdino operation matam di haiba ngamde haire ada kaya ko ina ngai de no ngasi di emission tawgi roi ai fare ai ngai emission tawrage na ha kan Moi doctor ni le me doctor amaz digi amaz da salwa na amaz da sala kanjida ai emission taw hai ta di si ai ba se emission taw si ai ba ma sangoi drang sangani hai adi ibi ro ha kanja jigi doctor amazina mu amon da karon ta hai ge na hai ga operation taw ji private hospital da taw ji sin
कई है जीवन है तब फिंगल कई से गवर्नमेंट की हॉस्पिटल से गवर्नमेंट हॉस्पिटल टिकेट येंब लाइन प्राइवेट येंगदब ऑपरेशन तौगदब होता प्राइवेट टिकेट का येंब नई से डॉक्टर वनमक गवर्नमेंट की हॉस्पिटल डॉक्टर पुनम सूनब लेम थाजन से लापने कहीं प्राइवेट हॉस्पिटल पूरगा ऑपरेशन तौदे से हंगने मैन ऑप्टिकल फाइबर केबल सेमजिनगदब मरमना मेगा विजन जुलारन नगराम एनजी केबल खुराई डिस्कवरी सुपर लमलोंग खुराई ग्लोबल टीवी संगाफम लाइफम खुनौ nganba एसोसिएट मंत्रीपुक्री खाबम खोंगामपात सेकमाई सवंबुंग अमसुंग पांगई की एरियादा ISTV की सिग्नल hayang ayuk pung taruk tagi nutil pung ama fawba fangloi masigidamak mangjongna subscriber singda khudung chadaba sigidamak warobidana khangali marathana tema break amamu Delta Tutorials for CBSE, Kwakatel Airport Road opposite Oil Pump. Admission open. Foundation course class 9, 10 and 12 science starting from 1st April. Vacation course for Nabodaya and others for class 11 science from 4th April to 16. Time 10 am to 7 pm. For details, please visit Delta Tutorials, Kwakatel Airport Road opposite Oil Pump. Lengshin Birao, Sarma Opticals BT Road Infalna. Special offer pijabaga loinana hodok chare lens khaktumak laigadaba scheme scheme asi pambiba singna isagi mit ka chana pa fiber lens ama leibigadabani aduga adomgi apamba frame ama free de pijagani khudong chabasi logbiu ngasimak lengsin birau Sarma Opticals opposite Johnson School BT Road Infal adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre Lifsaf syrup sizinnabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinnaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi nadringai da saksal hobana hena fai Imphal East West amasung Bisnupur District ki oina Manipur government ki regular employees singda service loan lobi khudong chaba pizari athuba matamda amadi araiba mong da lobi bayagani enna akupa marol gidama contact tobu Imphal Finance Cooperative Thrift and Credit Society Limited head office Loklaubung branch offices Pauna International Market and Bisnupur Bazaar Bisnupur break metangda mukana taramuksari thangmaiban cherau singi saktam kanbada miyamna achoba thodang yabiu haina naharo lesemba club ki president L Pratap Napil tawrakli haukiba tang nipanda maitei cherau bonumita thangmaiban cherau chingkarapa masing yamlaba miyoi sina acha thaki arem apa amadi plastic ki polam kaya langthok lambadagi chingkhongdagi chingthak fawba amoda kaina thanduna ching asigi mahausa ge saktamda chaun akai bapi ki ngarang su cherak pujaga mari lenana masing yamlaba miyoi sina ching asigi akoibagi fibamda chaun mosilhan ki miyam na humdok lamba polam singadu club asina sengdoktuna laki ngasisu chingkhongdagi chingthak fawba sengdoki Pratap na makata na miyam amadi sanari sina chingkabagi nungaiba amadi hakchang phabagi kanaba lobiu club na thamliba fattaba hundofamda amoda kai hundokpiu ching asigi bahusagi saktam kananaba honabada maruaiba thodang lobiu haina phundorali plastic kari kara khaw ya na thamisa hapsin bira kan mapon chana thamira taragadi koina mayam ni sistem mayam gi sewa ta wudu ko ngai jagada na du yam sai na thamam basina maram moira kan da ko da chawwa masigi polum mama ko in haule sem club ko maira pai bi mayam da masin nan sin na lai bai tare aduna matung dadi ko gi mama pasina ko gi ice cream chawu or su si ngang si da es kano da dustbin da thada biu si da Mayang Imphal Konchak Makhalakai da thokiba pamdaba thodo aduda mai chakraba maitegi yum manga da Red Cross Society Manipur branch ki General Secretary Dr. Y Mohena Luchungba Kangbo amana ten amadi chana thanaba polam kaya khusinakre atai mafam singdasu mateng pangkigani hari
nifu manga magi sidam khale disi khanba lor matungda thangnaba ngol sida soma mu khanjagani khoina khalliba ten sida mi trai thoi di dum hippa salli da kang su si aroi khoi hidak yawrba anani khoina pijeri besi yum magi yum kai sadringa matam maximum 3 months yamabda 3 to 6 months nongju thase tuma mi pham cha da badu gi khanjabni loyer kan da khoi amuk lokhat kani adu atop Langthabalda Tolchau Ibeton Memorial Academy Kova School amangasi MLA RK Anana Sangakre Thoramasida DM College of Arts ki Principal M Ibohal Singa Amadi Tolchau Ibeton Memorial Trust ki President Wangkem Salachandrana Sarviyaki MLA RK Anana School asina mayai lambi gi akoibada leriba praja singda mahima singi lamda kanaba kharadi piragani phongdoke Apapa school ama inauno lak pai bese mase akhoi kendra sigidi natna surrounding areas ton ba akhoi khoi adjacent haigatra neighboring kendras ma'am constituencies ma'am lady balakais ma'am silang thaban gi haigatra mayam sing sigi thaja bese akhoi na lady ba khoi ngasi linkaliba school china khoi soidna achoba sheram lawdna thaja bese khoi manganda da khoi lady be aspirations be am fulfill to ngam gani hai bagi wapam dunia ina tamjning isi Manipur ki Sangnaraba Theatre Director Sanakya Ibu Tombi Haurok Chamna Lekidabada Manipur Sahitya Parisana Awaba Phongdokre Nungai Awang Lekai gi Maira Sangda Nongmei Kapsinduna Asopan Nanghan Kiba Thaudo KSA CNK Amadi Kangla Meina Nungaitaba Phongdoli Mama Oibi Amadi Mahiri Singda Nongmei Kapsinba Miyoi Sing Adu Furuk Khudimana Jerak Pifam Thoi Hairi Makatana Sanabagi Pau Ngasigi Sanabagi Pau da Cycle Kendra ki manung chana leiba Molcon Playground da chatharakiba anirak shuba thokchom Navakumar Memorial Sports Meet ngasi loisinkre loisinbagi thoramda Speaker Chase Lokeshwar Organizing Club ki Chairman Tamaras Rai Village Chief Kaya Susarya ki ngasi sanakiba final da Sadhu Gorkhana ki Phaibichang Gorkhabu Tai break ta mangamari da maichiba pidanu wina oikre mako mathang tarbisinda manamathum sing yentoki Speaker Chase Lokeshwar na Afaba wakal khanduna hawgalaliba nahasingna masamawu fana thamnabagi pandamda sports meet asi pangtokpani mathang chahidagi hena pangthok chawthokna meet asi pangthokna bhonagani phungdokhi Chahi tara mapan makhagi Gawada pangthokadoriba National Academy Trial da saru yananabagi damak Manipur gi sanaroi ahum amfana lauthokre khangalaba sanaroi ahumna April 10 fawbi manungda yauraknaba federation na khangalakli Hayeng April tara mangadagi tara tare fawba Tashkent da pangthokadoriba Asian Judo Championship da India ki mahut sinduna Susila Likmabam amasung Thaudam Kalpana ngasi saru yarunabagi damak India thadokre Makoi anina Rio Olympic Games ta qualified oinanabagi damak asa chawna tawduna Judo Federation of India na tournament asida thakiba sanaroini Manipur University Travel Students Union gi chahi gi sports meet campus ta hautokre tha asigi tarataruk fawba chathagadoriba meet asida football basketball badminton volleyball amadi athletic ki masana kaya da changdamnagani Ranchi da April 10 dagi chathagadoriba tarurak shuba Hockey India Junior Women National Championship ta saruk yarunaba Manipur gi sanaroi 19 gi ming Manipur Hockey na lauthokre khangalaba sanaroi sina Kumalampak Hockey Stadium da report tawranaba khangalakli All Moirang Football Association asinduna Moirang Multipurpose Higher Secondary School ground chathariba mapan suba Loktak Trophy gi ngasi sanakiba match da Nisa thangmaibana Trukpu Nambolbu goal manga anida maitiba pikre Hayeng SSU Singzamei amasung Giyang Physics Union Lambunga sanagani Social Development Samrona sinduna ngasidagi club asigi Sports Complex da Tramdo Shuba 9A Side Village Open Football Tournament Team tara nitoina saruk yaduna haukre ngasi sanakiba match da YMC Kha Sanjembam na WFC Wangoibu goal ani sinoda maitiba PK Makataba sanabagi pau boyai ning thauzamdagi phongbigani Thagachari ngasigi sanabagi pauda volleyball Anisuba State 11 Cash Prize Junior Boys Volleyball Tournament ki final da NYPA Naurem Amadi IGO Oinam sanaragani
All Manipur Volleyball Association Sinduna Imphal gi Mapal Kangjibungda Team Tarana Group ani thongna khairutuna tha sigi tang mapal digi chathariba ani suba State 11 Cash Prize Junior Boys Volleyball Tournament ki ngasi sanakhiba ahanba semi final match ta NYBA Nauremna PBM Wangjingbu set ahum sino kunteret kunmanga kuntaruk kunmari amadi kunmanga taranifal da maithiba piduna final sangkhibani tournament asigi ani suba semi final match ki sanakhibada IGO oinamna YDC Urembambu set ahum sino kunmanga tarahumdoi kunmanga kunithoi amadi kunmanga tarada maithiba piduna final sangkhre Sathariba tournament asigi aroiba match haye nungthil pung ani tabada loisilagani loisanbagi thoramda Lok Sabha ki MP Dr. Thoksong Maina Kaisamthong Kendra ki MLA L Ibomcha amadi Sagolbal Kendra ki MLA R ki Imona Thomapusing oigani tournament asiki ngasi ayuk sanakhiba atopa match singda LSA Lilongna YPA Hiranmaibu set ahum anida amadi ani suba match ki sanakhibada LSA Lilongna Sewa Nasobo set ahum anida maithiba pikhi Hayeng ayuk pung nifal tabada tournament asigi ahum super place ki match oina PBM Wangjing amadi YDC Urembamga sanagani Cricket ahum suba MCA W Pralhada amadi W Ramanda Elite Cricket Tournament ki ngasi sanakhiba match ta Cyclone thangmaibana sem khagempalibu maithiba pikre Manipur Cricket Association Sinduna Luang Sangmangi Luang Popa Cricket Stadium da Team Tarana Group ani thongna khairutuna mamang thagi tang mapal digi sathariba ahum suba MCA W Pralhada amadi W Ramanda Elite Cricket Tournament ki ngasi sanakhiba match ta Cyclone thangmaibana Sam Khagempalibu run nifu manga da maithiba pikhibani Cyclone thangmaibana toss ngamduna ahanba innings ki batting tawda over nifuda wicket mapal turaga run samaga yankai loki masigi pakhumda ani suba innings ki batting tokiba Sam Khagempalina over kunthra manga ga ball manga da wicket loina turaga run samaga taramathoi khak loduna match asi maiti khibani ngasi sanakhiba match asida Cyclone thangmaibangi sanaroi Narsingna ball humphumari da run yankai loduna man of the match takre hayeng Blue Hawk Khurai amadi Kraw Khamnam Bazarga sanagani football Youth Bright Star Club Sakol Baltera Sapam Lerak Nongmai Them Lekai na Sinduna Tha Sigi Tang Tara Dagi Team Tara Tarukna Group Mari Thongna Khaidoktuna Club Asigi Playground da Sathariba Taret Suba S Amuba Singh Memorial 6-a-side Open Football Tournament ki ngasi sanakhi ahanba match da Juvenile Club Tera Sapam Lerakna A Square Pasoibu goal manga sinoda maithiba pikre Juvenile Club Tera Sapam Leraki mai papogi goal singadu A Newton match ki mapal suba madi kunithoi suba minita goal ani sanki atopa goal ahum aduna H Sanjoy Bigananda amadi Ai Samsanna match ki taruk suba taranithoi suba madi nifu taruk suba minita chanduna match asi mai pakhi ani suba match ki sanagadaba team CFC Thongkhong Lakshmi Bazar laktabadagi SCY Yumnam Khunongna walk over lokre tournament asigi ahum suba match ki sanakhibada RFC Khamnam Lerakna Pukhau Football Club Pukhau bu goal ahum amada tiba pikre RFC Khamnam Leraki mai papugi goal singadu Abungna match ki taramari suba madi kunthare suba minita goal ani chanki atopa goal aduna Herojina match ki kunthani suba minita chanduna match asi mai pakhibani maithi horaba Pukhau Football Club ki amata ngarba goal adu Rajana match ki nifutare suba minita chankhibani match asida RFC Khamnam Leraki sanaroi social amadi Pukhau Football Club ki S Rojita center referee na warning tauki sathariba tournament asigi hayeng ahanba match Reunion Silverstone Sapam Lerak amadi Mama FC Nepra Majorga sanagani ani suba match ta Manja Football Club Nilkuthi amadi A Square Pasoiga sanagani ahum suba match ta Punsiba team Pasoi amadi SDS Lamdeng Khunouga sanagani Yumnam Lekai Football Indo Brahma Road Sports Association Ipsa Yumnam Lekai na Sinduna Yumjau Lairembi Yumnam Lekai Ipsa Grounda Team Taranipalna Group Taruk Thokna Khaidoktuna Tha Sigi Tang Tara Dagi Sathariba
Anisuba State 11 4 A-side under 21 football tournament ki ngasi sanakiba ahanba match da Thals High School na NFC Sagolbanbu goal mari amada maithiba pikre. Thals High School gi maipapagi goal singadu TH Romeo na goal ani sanki atopa goal ani duna W Bikas amadi UB Pin na sanduna match asi maipakibani. Maiti kiba NFC Sagolbangi amatangarba goal du RK Christopher na sanki. Anisuba match ki sanakibada SWC Hiang Thangna Ipsa Yumnam Lekaibu goal ahum amada maithiba pikre. SWC Hiang Thangi maipapagi goal ahumadu Sagar Kumar Abung amadi Jimson na sanki. Ipsa Yumnam Lekaigi amatangarba goal aduna M Singlembana sankibani. Ahum suba match ki sanakibada WBSD Waikhom Lekaina 4G Hairangoi Thongbu goal ahum amada maithiba pikre. WBSD Waikhom Lekaigi maipapagi goal ahumadu Gosanna goal ani sanki atopa goal aduna N Yaspal na sanduna match asi maipakibani. Maithioraba 4G Hairangoi Thongi amatangarba goal adu A Dinesh na sankibani. Sathariba tournament asigi hayeng ahanba match da IPFC Konjeng Lekai amadi NYC Ahan Them Lekai ga sanagani. Anisuba match da ABC High School amadi A to Z Kwakaithel ga sanagani. Ahum suba match da Ipsa Football Club Yumnam Lekai amadi IPFC M Konjeng Lekai ga sanaragani. Thagachari boyai hauzik asino mugi oiba ingasai pau phungbigani. ICAR Lampel Patigi Pangba Pauda Ngasigi Kwaidigi Sakiba degree Celsius Kuntra Kwaidigi Ingba degree Celsius Taratare Dasmik Swino Nukshita Yauba Ising Manilgi Sang Ayukta Sada Madu Darama Tilda Sada Nikumanga Nasigi nong sukibagi sang ama Dasmik Swino Uripokta Saba Ramakrishna Mission School के Primary School Chief Minister Okram Ibobina Hangdokre. Jera Unumi ki nuvidangda UR Hakiba to the Tokiba among Atagi Pau Hausisu Leptera Lakli. Amadi Dr. Bia Ambekar ki Chamu Kumanga Suba Mapok Kumon ki Thoram Tongan Tongan Bamapam Sinda Pangtong Nakre. ISTV na pizza pa pau mata susinjari miyang ta bilibis mo mukha na kurunjari.